कुकी मिलिटेंटसिंगना तुमुखोंदा लांदारखरे ट्रकसिंगदा कापसिलबले चुरचानपुर फेरजोल डिस्ट्रिक्टता इलेक्ट्रिक फंखिद्रे ITLF मोरेदा लेबर पर्सनेलसिंगदा इसिंग पिरक्तबा नुमित हुमनी सुख्रे चिंगदसु तमदसु मई कोलगा थानबसिंग फानबा थबक लौखटली फाउजिनबा ngamloidaba sambal khagani Amit Shah Laibak asigi lona yadaba loop tara tare lauthokpada Manipurdagi taret yaure Kuki MLA tara action low haina imagi mairana assembly amadi thambal sangrengda thomjinkhre Miyoi ama tamthina phuraga lupa lakh amaga lising humdra mulhaure garisu thugairakre Arambai tengolna thakiba matam ngasi sure Pau sugaina pajarake Kuki militant singna tumukhongda landarakre truck singda kapsilamle Apaba makalgi khulai paiba masing yamlawa kuki militant singna ngasi nungthil Imphal East District ki Maphawdam police na konba maitai singna khundaba tumukhongda landarakhibaga loinana lengoi pekpa gari khara ama ata tholamle masing yamdaba khungatpa singna license gun sing sizinaduna kona khur hankibaga loinana kuki militant singi marakta asok apan tholamba yai haibagi jingnaba lairi kuki militant singna ahanba landarakpa matamda lengoi honaba leiba truck kharagi tire amadi Mingsenda nomaina kapsinduna amata tholamki truck sing adu mai than abu honarakpada nongdam kangkhulgi khunja singna thingduna than khide hari pawgi likhun singna hai ngasi nungthil pung amaga minute 10 rom tabada molham kuki khun harga khangnaba kuki singi khullomdagi singthaktagi aphaba makhal ki khulai sing paiba militant mayam ama kumtharaki nongdam khul amasung tumukhong maitai khungi marakta leiba lengoi pekphamda lengoi pekpagi thabak kanna chatharingai nomai kap tuna changsilakpadagi thabak sudana leiramba miyam amadri truck singi miyoi sing hingnaba koisen chena khi hari miyam aduna chen khraba matungda militant singna changsilaktuna khamdana leiriba lengoi hablaba amadi haptriba truck singda nomai kapsinduna amata sing thonki adubu militant sing aduna truck sing mai than abu honarakpada nongdam tangkhulgi miyoi sing tholaktuna naga area da adumba tawba yaroi haina athingba pibadagi kuki militant sing adu sauna chingthaklomda kakhathi haina pawgi likhun singna phongdorakle atopa paw amada Churachandpur Ferjol districta electric phangkhidre ITLF Moreda laiba personnel sing ising piraktaba numit humni sukre kuki singna namna tariba Churachandpur amasung Ferjol districta mai phangkhidaba chayol amarom phajilakle haina Indigenous Tribal Leaders Forum ITLF na phongdorakle ITLF ki media and publicity in charge Ginja Buljang na khudek piduna thadorokpa cherol amana hai hokiba kumja 2023 gi May 3 dagi kuki singna namna taba mafam singda hidak langthak yauna chana thaknaba amadi nomagi changdaba yadra polam khudingma pusinba thingduna lakhrabani masigi matung tha asigi amada Churachandpur phawbagi tingliba electric power line su maitai singna kakhat pikhre masina maram oiraga Churachandpur amasung Ferjol district ta mai phangkhidre kalukui irang asi thoktingai mamangda Churachandpur da mai pusilakliba asi electricity gi tongan ba supply line ahumda pusilaklamani adubu kumja 2023 gi June thadagi di tongan ba thodoksinda line ani kakhat pikhe loina na hairiba line sing asisu hojik phawba semjin bidana leiri Cherol asina makhatana hai Imphal tamna pusilakliba mai gi line sing asi kukina namna taba Jingi mafam sing phawduna pusilapa ngaktani loina na chana thaknaba yauna polam sing asisu National Highway number 2 gi khuthangda pusilaklibani Imphal da thakna chana ba sijinariba ising sing asisu jingi lamdagi hauraga chenthakhiba turel singdagi sijinabani adubu hojik phawbada kuki singi maikaidagi miyoibagi minungsi yenglaga asigumba mafam sing asida yekhai thingaiba pikhiba leitri maitegi khulai paiba singna kuki area da kayarakhanna landaraklabasu makhoibu ngakthokjanaba honaba natana miyoibiki minungsi wangmada leiba thong amata chathadri adubu hojikti chapchana pakhum piba matam oire hainasu cherol asina makha tari nakal amaromda moregi state force singda kuki singna thaknaba ising yauna chana thaknaba polam ama phawba pirakhidaba ngasiga thana numit humni sujinbaga loinana personnel sing awaba kaya mayokna duna leiri atopa paw amada singdasu tamdasu mai kolaga thanba sing phanaba thabak laukhatle Churachandpur district ta matik chana security ga loinana lo na yadaba moongi mai direct connection tawba natragana huralaga mai thanba singi mathakta drive chathaduna faraga logi patung ina laukhatpa yaba thabak laukhataba Manipur State Power Distribution Company Limited MSPDCL na honari MSPDCL gi phangba official oiba pawgi likhun amana phongdorok
ꯈꯪꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯩ ꯊꯥꯟꯕꯁꯤꯡ ꯐꯥꯅꯕ ꯗ꯭ꯔꯥꯏꯕ ꯆꯠꯊꯕꯗ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯂꯣꯏꯅꯕ ꯃꯊꯧ ꯇꯥꯕꯅ ꯐꯖꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯗ꯭ꯔꯥꯏꯕ ꯆꯠꯊꯅꯕ ꯄꯨꯂꯤꯁꯇ ꯍꯥꯏꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯜꯂꯕꯅ ꯃꯩꯒꯤ ꯇꯦꯛꯁ ꯀꯥ ꯍꯦꯟꯅ ꯊꯤꯗꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯟꯅꯗꯒꯤꯗꯤ ꯇꯦꯛꯁ ꯀꯅꯦꯛꯁꯟꯗ ꯈꯔꯗꯤ ꯍꯟꯊꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ MSPDCLꯒꯤ 11 kV ꯀꯁꯇꯃꯔ ꯐꯥꯏꯌꯔ ꯁꯥꯔꯚꯤꯁꯁꯨ ꯐꯖꯅ ꯆꯠꯊꯔꯤ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯩ ꯊꯥꯟꯕꯁꯤꯡ ꯐꯥꯔꯒ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯗ꯭ꯔꯥꯏꯕ ꯆꯠꯊꯗꯨꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯩ ꯊꯥꯟꯕꯁꯤꯡ ꯐꯥꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧ-ꯑꯆꯧꯕ ꯈꯨꯟꯁꯤꯡ ꯑꯌꯥꯝꯕꯅ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯜꯂꯦ꯫ ꯈꯨꯟ ꯃꯆꯥ-ꯃꯆꯥꯁꯤꯡꯗꯤ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯟꯗꯕ ꯂꯩꯔꯤ ꯑꯃꯗꯤ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯟꯗꯕꯁꯤꯡ ꯗꯥꯏꯔꯦꯛ ꯀꯅꯦꯛꯁꯟ ꯇꯧꯔꯒ ꯃꯩ ꯊꯥꯟꯕ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯐꯥꯎꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯁꯝꯕꯜ ꯈꯥꯒꯅꯤ ꯑꯃꯤꯠ ꯁꯥꯍ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯏꯅꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯔꯦꯞ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ Xꯇ ꯊꯥꯗꯣꯔꯛꯄ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯃꯈꯜꯒꯤ ꯉꯝꯈꯩ ꯁꯝꯕꯜ ꯁꯣꯏꯗꯅ ꯈꯥꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯏꯅꯕ ꯀꯤꯂꯣꯃꯤꯇꯔ 1997 ꯊꯨꯡꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯄꯦꯇ꯭ꯔꯣꯜ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯉꯝꯈꯩ ꯄꯔꯤꯡꯁꯤꯡ ꯁꯦꯝꯒꯠꯂꯒꯅꯤ꯫ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 1997 ꯁꯥꯡꯕ ꯉꯝꯈꯩꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯀꯤꯂꯣꯃꯤꯇꯔ 10 ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯍꯥꯏꯕ꯭ꯔꯤꯗ ꯁꯤꯚꯤꯂꯤꯌꯟ ꯁꯤꯁꯇꯦꯝ HSSꯀꯤ ꯃꯈꯥꯗ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯖꯦꯛ ꯑꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯤꯂꯣꯃꯤꯇꯔ 1 ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯀꯤꯂꯣꯃꯤꯇꯔ 1ꯒꯤ ꯑꯈꯟꯅꯕ ꯃꯈꯜꯒꯤ ꯁꯝꯕꯜ ꯈꯥꯒꯅꯤ꯫ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕꯗ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯃꯤꯠ ꯁꯥꯍꯅ ꯊꯝꯈꯤ꯫ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯅ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯅ ꯌꯥꯗꯕ ꯂꯨꯞ 18 ꯂꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯗꯒꯤ 8 ꯌꯥꯎꯔꯦ꯫ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯠ UAPA 1973ꯒꯤ ꯃꯈꯥꯗ ꯂꯣꯅ ꯌꯥꯗꯕ ꯂꯨꯞ 18 ꯂꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ 8 ꯌꯥꯎꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯣꯅ ꯌꯥꯗꯕ ꯂꯨꯞ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯗ ꯑꯟꯁꯥꯔ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯔꯥꯖꯁꯊꯥꯟꯒꯤ MP ꯆꯟꯗ꯭ꯔꯀꯥꯁ ꯖꯣꯁꯤꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯟ ꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯅꯤꯇ꯭ꯌꯥꯅꯟꯗ ꯔꯥꯏꯅ ꯈꯨꯝꯂꯛꯄ ꯑꯏꯕ ꯄꯥꯎꯈꯨꯝ ꯑꯃꯅ ꯍꯥꯏ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯠ 1967ꯒꯤ ꯁꯦꯛꯁꯟ 3.1ꯒꯤ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯞ ꯑꯃ ꯍꯦꯛꯇꯕꯨ ꯑꯟꯂꯣꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯌꯥꯏ꯫ ꯃꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯅꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ UAPAꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯨꯞꯁꯤꯡ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕ ꯂꯨꯞꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ PLA ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜ ꯐ꯭ꯔꯟꯠ RPF ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ULF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯑꯥꯔꯃꯤ MPA ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ KCP ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ ꯀꯪꯂꯩꯄꯥꯛ ꯌꯥꯋꯟ ꯀꯟꯕ ꯂꯨꯞ KYKL ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ ꯀꯣꯔꯀꯣꯝ ꯑꯃꯁꯨꯡ ꯑꯦꯂꯥꯏꯌꯦꯟꯁ ꯐꯣꯔ ꯁꯣꯁꯤꯌꯦꯂꯤꯁꯠ ꯌꯨꯅꯤꯠ ꯀꯪꯂꯩꯄꯥꯛ ꯑꯁꯨꯛꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯨꯀꯤ MLA 10 ꯑꯦꯛꯁꯟ ꯂꯧ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯗꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯁꯥꯡꯂꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TI ꯁꯩꯇ꯭ꯔꯕꯇꯥ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥ ꯎꯅꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥꯔꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯁ꯭ꯄꯤꯀꯔ ꯎꯅꯅꯕ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯅꯨꯡꯇꯤꯌꯥꯕꯥꯗ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟ ꯃꯃꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ TI ꯁꯨꯖꯥꯇꯥꯅ ꯍꯥꯏ
ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅꯤ ꯍꯥꯏꯔꯤꯕ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯕꯨ ꯎꯅꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ? ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯜꯂꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯄꯤꯀꯔ ꯂꯩꯔꯝꯗꯕꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯕꯗ ꯎꯅꯅꯕ ꯃꯇꯝ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥ 7 ꯐꯥꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯄꯨꯔꯛꯄ ꯂꯩꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧ ꯍꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯨꯞ ꯑꯁꯤꯅ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯐꯤꯚꯝ ꯇꯝꯕ ꯉꯝꯗꯦ꯫ ꯉꯁꯤꯃꯛꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯩꯇꯩ ꯃꯤꯆꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 2ꯗ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ YWO ꯀ꯭ꯂꯕꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯋꯥꯔꯦꯞ 3 ꯂꯧꯈꯤ꯫ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ: ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯐꯣꯡꯅ ꯆꯤꯡꯅꯔꯤꯕ MLA 10ꯒꯤ ꯃꯅꯨꯡꯗ MLA 9ꯗꯤ BJP ꯄꯥꯔꯇꯤꯗꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ MLA 9 ꯑꯁꯤ BJPꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯃꯔꯤ ꯂꯩꯅꯕ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯤꯚꯤꯂꯦꯟꯁ ꯑꯦꯟꯗ ꯏꯊꯤꯛꯁ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀꯧꯗꯨꯅ MLA 10ꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯃꯔꯖꯦꯟꯁꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯊꯥ 7 ꯍꯦꯜꯂꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯄꯨꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞ ꯂꯧꯔꯒ ꯁꯦꯟꯇꯔꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯤꯑꯣꯏ ꯑꯃ ꯇꯝꯊꯤꯅ ꯐꯨꯔꯒ ꯂꯨꯄꯥ 1,50,60 ꯃꯨꯜꯍꯧꯔꯦ꯫ ꯒꯥꯔꯤꯁꯨ ꯊꯨꯒꯥꯏꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯅꯗꯨꯅ ꯍꯥꯍꯥꯀꯥꯔ ꯂꯥꯎꯅꯔꯤꯉꯩ ꯆꯩꯔꯛꯇ DI ꯇꯥꯇꯥ ꯊꯧꯗꯨꯅ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯆꯤꯟꯗꯣꯜꯗ ꯈꯥꯝꯂꯒ ꯇꯝꯊꯤꯅ ꯐꯨ ꯆꯩꯔꯒ ꯃꯁꯥꯗ ያꯎꯕ ꯂꯨꯄꯥ 1,50,60 ꯃꯨꯜꯍꯧꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯔꯛꯄꯗ ꯆꯥꯟꯗꯦꯜꯒꯤ KCC ꯀꯝꯄꯅꯤꯒꯤ ꯒꯣꯗꯥꯎꯟꯒ ꯅꯛꯅꯅ ꯂꯩꯕ ꯂꯩꯔꯨꯡ ꯇꯥꯡꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯤꯅꯤꯡꯁꯤꯇ ꯐꯨꯔꯒ ꯁꯦꯜ-ꯊꯨꯝ ꯃꯨꯟꯕꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯃꯥꯏꯊꯦꯝ ꯑꯔꯖꯨꯟ, ꯆꯍꯤ 23, ꯑꯄꯣꯛꯄ N. ꯔꯥꯝꯄ꯭ꯔꯁꯥꯗ ꯀꯧꯏ꯫ ꯆꯥꯟꯗꯦꯜꯒꯤ ꯂꯝꯕꯨ ꯀꯩꯊꯦꯜ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯂꯛꯇꯕꯗꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯃꯍꯧꯁꯥꯒꯨꯝꯅ ꯆꯥꯟꯗꯦꯜꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯜꯂꯨꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯪꯂꯝꯂꯒ ꯀꯛꯆꯤꯡ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ 9ꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯒ ꯐꯨꯔꯕ ꯃꯇꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯨꯜꯍꯧꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯥꯈꯤꯕ ꯃꯇꯝ ꯉꯁꯤ ꯁꯨꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ AT ꯅ ꯊꯝꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯕꯨ ꯀꯧꯗꯨꯅ ꯋꯥꯁꯛ ꯂꯧꯈꯤꯕꯗ ꯊꯥꯈꯤꯕ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯝ ꯑꯗꯨ ꯍꯌꯦꯡ ꯁꯨꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯟꯇꯔꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯈꯣꯡꯖꯪ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫